ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯑꯣꯗꯤꯑꯣ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕꯤ ꯅꯦꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯩꯅꯥ ꯄꯥꯏꯔꯝꯂꯤꯕ ꯐꯣꯟ ꯑꯗꯨꯅ ꯄ꯭ꯔꯤꯇꯝꯗ ꯊꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕꯤ ꯃꯆꯤꯡ ꯄꯨꯊꯣꯛꯇꯨꯅ, "ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ, ꯌꯥꯝ ꯊꯨꯅ ꯑꯩ ꯊꯤꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯍꯧꯖꯤꯛ ꯅꯣꯏꯅ ꯑꯩ ꯌꯨꯝꯗ ꯊꯤꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ"꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯄ꯭ꯔꯤꯇꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯆꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯤꯇꯝꯒꯤ ꯃꯇꯩꯃꯗ ꯀꯣꯜ ꯇꯧꯏ꯫ "ꯍꯦꯂꯣ ꯏꯇꯩꯃ, ꯄ꯭ꯔꯤꯇꯝꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ, ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ, ꯍꯧꯖꯤꯛ ꯊꯨꯅ ꯆꯤꯡꯃꯩꯔꯣꯡ ꯍꯣꯇꯦꯜ ꯅꯨꯡꯏꯟꯗ ꯂꯥꯛꯄꯤꯌꯨ"꯫ ꯃꯇꯩꯃꯅ, "ꯑꯣ, ꯏꯟꯊꯣꯛꯄꯅꯤꯗ, ꯑꯩ ꯏꯃꯥ ꯍꯣꯏꯒ ꯑꯊꯨꯕꯗ ꯌꯧꯁꯤꯜꯂꯛꯑꯒꯦ"꯫ ꯁꯣꯝꯗ ꯂꯩꯅꯥ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯅꯣꯏꯒꯤꯁꯦ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯒꯅꯨ, ꯔꯤꯛꯁ ꯆꯥꯎꯏ, ꯅꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔꯗꯤ ꯐꯩ"꯫ ꯁꯣꯝꯗ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣ, ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯅꯆꯜꯗꯣ ꯐꯣꯟꯁꯨ ꯆꯠꯇꯦꯅꯦ"꯫ ꯉꯥꯟꯕꯅ, "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯦ, ꯏꯆꯜ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯑꯩꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯜꯂꯛꯑꯝꯃꯅꯤꯅ ꯂꯩꯊꯣꯛꯏꯅꯦ"꯫ ꯃꯦꯝꯆꯥꯅ, "ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯅꯄꯥꯁꯨ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯦ, ꯍꯜꯂꯛꯑꯒꯦꯅꯗꯤ ꯍꯥꯏꯕꯅꯤ"꯫ ꯉꯥꯟꯕ ꯃꯆꯜꯗ ꯐꯣꯟ ꯇꯧꯔꯤ꯫ ꯉꯥꯟꯕꯅ, "ꯕꯕꯥꯗ ꯍꯥꯏꯔꯗꯤ ꯃꯥ ꯃꯤꯇꯤꯡꯗꯨ ꯀꯥꯏꯔꯅꯤ, ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ? ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯂꯩꯌꯦꯃꯤ"꯫ ꯃꯦꯝꯆꯥꯅ, "ꯅꯪꯅ ꯅꯆꯜꯒꯤ ꯒꯥꯔꯤꯁꯤꯁꯨ ꯂꯧꯕꯤꯍꯧꯔꯦ, ꯍꯜꯂꯛꯄ꯭ꯔꯥꯁꯨ ꯍꯜꯂꯛꯃꯤꯟꯅꯗꯦ, ꯅꯄꯥ ꯂꯥꯛꯑꯗꯤ ꯐꯖꯔꯅꯤ ꯍꯧꯖꯤꯛ"꯫ ꯉꯥꯟꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯀꯀꯥꯗ ꯍꯥꯏꯁꯤꯔꯥ, ꯐꯣꯟ ꯇꯧꯒꯦ"꯫ ꯃꯦꯝꯆꯥꯅ, "ꯅꯪ ꯀꯀꯥꯗꯨꯁꯨ ꯃꯊꯧ ꯆꯤꯟꯖꯕꯅꯤ, ꯁꯤꯗ ꯂꯩꯕꯒ ꯅꯠꯇ꯭ꯔꯦ, ꯈꯪꯗꯦꯅꯦ, ꯇꯧꯒꯦꯁꯨ ꯇꯧꯔꯣ". ꯉꯥꯟꯕꯅ, "ꯑꯁꯨꯛ ꯅꯛꯏꯁꯤꯕꯣ, ꯌꯨꯝ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯩ ꯇꯧꯒꯦ". ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯗꯦ꯫ "ꯏꯃꯥ, ꯀꯀꯥꯗꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ, ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯦ, ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯈꯠꯀꯟꯕꯅꯤ. ꯑꯁ, ꯏꯃꯥ, ꯑꯩ ꯃꯊꯥ ꯁꯥꯔꯤꯕꯣ ꯁꯤꯗꯤ"꯫ ꯁꯅꯥꯍꯜꯅ, "ꯍꯥꯏ, ꯅꯃꯥꯅꯆꯥꯗꯤ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯁꯤꯗꯤ, ꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯜꯂꯝꯃꯦꯅꯦ, ꯆꯥꯛ ꯆꯥꯅꯔꯕꯣ ꯅꯣꯏꯕꯣ"꯫ ꯃꯦꯝꯆꯥꯅ, "ꯆꯥꯗ꯭ꯔꯤꯗ ꯃꯣꯏ ꯄꯥꯕꯨꯡ". ꯁꯅꯥꯍꯜꯅ, "ꯑꯦ, ꯊꯦꯡꯂꯦꯅꯦ, ꯆꯥꯊꯣꯛꯑꯣꯅꯦ, ꯏꯕꯦꯝꯃꯗꯤ ꯆꯥꯈ꯭ꯔꯕꯣ"꯫ ꯃꯦꯝꯆꯥꯅ, "ꯃꯣꯏꯕꯥ, ꯏꯕꯦꯝꯃꯗꯣ ꯐꯣꯟꯁꯨ ꯆꯠꯇꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ". ꯁꯅꯥꯍꯜꯅ, "ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪ ꯍꯥꯏꯗꯨꯕꯣ, ꯏꯕꯦꯝꯃ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ"꯫ ꯃꯦꯝꯆꯥꯅ, "ꯍꯣꯏ ꯃꯣꯏꯕꯥ, ꯑꯩꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ". ꯁꯅꯥꯍꯜꯅ, "ꯒꯥꯔꯤꯗꯤ ꯂꯩꯍꯧꯔꯤꯁꯤꯗꯤ"꯫ ꯃꯦꯝꯆꯥꯅ, "ꯒꯥꯔꯤꯁꯦ ꯏꯕꯨꯡꯉꯣꯅ ꯃꯥꯏ ꯒꯥꯔꯤ ꯌꯥꯗ꯭ꯔꯦꯅ ꯃꯆꯜꯗꯣ ꯊꯝꯂꯝꯂꯒ ꯃꯥꯅ ꯄꯨꯔ ꯃꯥꯜꯂꯦ". ꯁꯅꯥꯍꯜꯅ, "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯀꯣꯂꯦꯖ ꯍꯥꯏꯗꯨꯗꯤ ꯊꯦꯡꯂꯕꯗ ꯄꯨꯡ 3-4ꯗ ꯂꯣꯏꯕ ꯄꯣꯠꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯡ 9 ꯇꯥꯁꯜꯂꯛꯀꯗꯧꯔꯦ". ꯉꯥꯟꯕꯅ, "ꯕꯕꯥ, ꯉꯁꯤꯗꯣ ꯃꯣꯏ ꯀꯣꯂꯦꯖꯀꯤ ꯚꯣꯠ ꯇꯧꯕꯅꯤ, ꯏꯆꯜꯗꯣ ꯑꯩꯅ ꯂꯧꯕ ꯆꯪꯂꯨꯕꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯍꯧꯔꯤ, ꯃꯥ ꯀꯟꯅ ꯉꯥꯏꯍꯧꯔꯤ, ꯑꯗꯨꯗ ꯂꯣꯏꯕꯒ ꯐꯣꯟ ꯇꯧꯔꯛꯄꯒ ꯂꯧꯕ ꯆꯠꯂꯒꯦꯅ ꯍꯜꯂꯛꯑꯕ". ꯁꯅꯥꯍꯜꯅ, "ꯅꯪꯅ ꯒꯥꯔꯤꯁꯦ ꯄꯨꯔꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯑꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯝꯃꯅꯤ, ꯆꯠꯂꯣ, ꯅꯪ ꯏꯕꯦꯝꯃꯗꯣ ꯊꯤꯔꯨꯆꯣ, ꯅꯪꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ". ꯃꯦꯝꯆꯥꯅ, "ꯃꯣꯏꯕꯥ, ꯈꯣꯒꯦꯟꯗꯁꯨ ꯐꯣꯟ ꯇꯧꯔꯕꯅꯤ, ꯆꯤꯟꯕ꯭ꯔꯥ ꯈꯪꯗꯦ, ꯄꯥꯏꯈꯠꯂꯛꯇꯦ". ꯁꯅꯥꯍꯜꯅ, "ꯅꯣꯏ ꯅꯃꯥꯅꯆꯥ ꯅꯈꯣꯟ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ, ꯅꯆꯥꯗꯣ ꯊꯤꯔꯨꯆꯣ". ꯀꯅꯥ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ, ꯃꯤꯁ ꯀꯣꯜ ꯌꯥꯝ ꯂꯩꯔꯝꯃꯤꯗ, ꯏꯕꯦꯝꯃꯅꯒ ꯇꯧꯔꯛꯂꯝꯃꯤꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯇꯧꯁꯤꯜꯂꯤ꯫
ꯔꯤꯁꯤꯅ ꯍꯦꯜꯂꯣ ꯀꯅꯥ ꯁꯅꯥꯍꯜꯅ ꯃꯤꯁ ꯀꯣꯜ 3-4 ꯂꯩꯔꯝꯃꯦꯅ ꯇꯧꯔꯛꯄꯅꯦ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯔꯤꯁꯤꯅ ꯂꯩꯅꯥꯒꯤ ꯕꯕꯥꯔꯥ ꯂꯩꯅꯥꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯝꯕꯅꯦ ꯁꯅꯥꯍꯜꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯆꯥꯒ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥ ꯔꯤꯁꯤꯅ ꯕꯕꯥ ꯂꯩꯅꯥ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯁꯅꯥꯍꯜꯅ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ ꯔꯤꯁꯤꯅ ꯕꯕꯥ 마도 ngasai bot kabani aduda achapot chaminaba loiraga tholakpada mamme mado ngasi gari purakte aina thilamgadawsu tamona gari ngaidana thilamdre babasu phone paidabaduda imanaba pritamana ama kauraga thindi tawhubani sanahalna ibungo pritam haidudi kari lamdagino rishina baba मासे वांखैदगी ओइ माले चप चाबदी खंगदिए हंदकता बोट किदा खरा खरा कौनबनी सनाहलना मागी नंबर दो इपादा अमता पिरओ ऋषिना होय बाबा हाइदुना नंबर दो लौनरगा फोन तौशिली अदुबु फोन दो ऑफ हाइरकले सनाहल मसादो पाखतपना लैताफम खंगद्रे Manau ibungo khogensu phone paikhatte ibema ichabu kari khudong thiba thoklagi haiduna nungaitana sonduna sanahaldu leiri somda pritamgi mama mache mataima hotel aduda laktuna leinada binona ibema ai pritamgi mamani nang chela etabada ima hoi harau man khitana nache hoi loi puraga laibani leinana noi loi namak aina kaidorake to yeng aigi ikura gi macha aigi na ibung police ngatani osi inspector ngatani nakhoi masana yadaba nupi namduna manaraga phabagi nakhoi loi namak jail da changhan gi yeng pritam gi machena ibema jelak ba haisidi sumaina nasa khangdana chena bani ne leinana Jen bahayna jenari to nusinaraga jena manatro aidi maga nomata nusinakide noi khudong thining dragadi hojingmak thilam binona ibema pung 8 tarba kanchida hojik pu nangbu thiluba haibase aduna hena khudong thirani ima hoibu nusibiyu nangna yanindrabasu ngasi ahingsi matadi mafam sida leibiyu ima nangi nakhong kondana haijagi haiduna mamadu leinagi makhong tamna pakthai leinana noigi khurumadaga chatnare engoda chakra chalo ngasidi noina ngamlasu hayengdi noi nungairani kaino songadaba lai sonoro bino machagi damak wajagaduna kappa yaba kapnamnaga hankre leina pritamga chendibani haiduna hotel adugi ka amada leiri leinana nang aibu nupini haiduna usitabani nang aigi sasolakpa taragadi hena khudong thiba nangani namanaba singdudi kai chakra pritamna thangnaba kasida lei leinana plan yam phajai nang aina amuk silakpa plan dadi jail da leiba tabani ne ko pritamna leina ai nangbu yam nushi nangbu thabalda ukhiba numitudagi aidi nang khaktagi wakhal khanbada ngaudore nangna ai nungsibidrabasu nang aigi ni haiba mamingdudang thokhibaduna penjarage nangna bu penladi ai punchi chupa jail da leijagi leinana nangi do nungsibina bata tawriba kaiduni ne ko nupa na hana ta tawbada te thagadaba leinana te namanaba singdo sida loi koksalo Pritamna mamanaba singdu ka aduda kausile aduga noi loi namak namanaba sigi michangda leiraba natro phare hayengdi noi loi na nungairani masigidi kasida pulap leyu ka aduda Pritam leina amadi Pritamgi mamanaba ahunga loinana pulap nonganba phawba mikap amatta tumnadana ka amada leiri nungthilgi matamda leina hoigi mandomcha mama mane hoi laktuna machin hangba lakpada leina asengbu wari pumnamak tamkhre
ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯄ꯭ꯔꯤꯇꯝꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏꯔꯖꯕ ꯀꯅꯥ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯔꯣꯏ, ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯤ ꯁꯤꯟꯊꯔꯒ ꯂꯩꯅꯥꯗ ꯍꯥꯏꯖꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯅꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯕꯒ ꯂꯩꯔꯝꯂꯤꯕ ꯂꯩꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯇꯝꯒꯤ ꯁꯥꯏꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯅꯥꯍꯜꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯐꯥꯕꯅꯦ ꯍꯥꯏꯕꯁꯦ ꯆꯨꯝꯂꯦꯀꯣ?" ꯃꯈꯨꯔꯥ ꯈꯣꯒꯦꯟ ꯑꯃꯗꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯅꯥꯒꯤꯅ ꯃꯕꯨꯡ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯤꯜꯂꯤ꯫ ꯈꯣꯒꯦꯟꯅ "ꯍꯥꯏꯌꯨ ꯂꯩꯅꯥ, ꯅꯪ ꯅꯁꯥ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯅꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯃꯣꯏꯅ ꯏꯆꯥꯕꯨ ꯇꯔꯥꯏ ꯐꯥꯕ ꯌꯥꯕ꯭ꯔꯥ? ꯏꯆꯥꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯌꯥꯝꯕ ꯅꯈꯨꯔꯥ ꯂꯣꯏꯅ ꯂꯩꯔꯤꯉꯩꯁꯤꯗ ꯏꯆꯥꯅ ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯕꯅꯣ? ꯈꯨꯝꯃꯨ! ꯏꯆꯥꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯥꯗꯨ ꯖꯦꯜꯗ ꯅꯝꯁꯤꯟꯕ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯄꯔꯥ ꯇꯝꯕꯤꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯏꯕꯦꯝꯃ?" ꯂꯩꯅꯥ ꯄ꯭ꯔꯤꯇꯝꯒꯤ ꯃꯃꯥ ꯕꯤꯅꯣꯗ ꯌꯦꯡꯂꯨꯏ꯫ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯁꯥꯏ ꯃꯈꯣꯏꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯇꯝ, ꯃꯃꯥ ꯕꯤꯅꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯂꯩꯅꯥꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ, "ꯑꯩꯅ ꯃꯥꯕꯨ ꯖꯦꯜꯗ ꯅꯝꯁꯤꯜꯂꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯊꯣꯛꯂꯛꯄꯗ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯕ ꯏꯃꯨꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯀꯣ?" ꯈꯟꯗꯨꯅ "ꯕꯕꯥ, ꯀꯀꯥ, ꯇꯥꯃꯣ, ꯑꯩ ꯅꯨꯄꯥꯁꯦ ꯑꯩꯒ ꯀꯣꯏꯅꯕ ꯅꯠꯇꯦ, ꯃꯥꯒ ꯅꯨꯡꯁꯤꯅꯗꯦ, ꯑꯗꯨꯕꯨ ꯑꯩ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨꯗꯤ ꯑꯩ ꯀꯟꯕꯤꯔꯒꯦ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥꯕꯨ ꯃꯄꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯔꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯅ ꯈꯥꯝꯇꯣꯛꯅꯔꯤ꯫ ꯄ꯭ꯔꯤꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ, ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯍꯥꯠ-ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ "ꯏꯆꯥꯅꯤ, ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯟꯊꯣꯛꯄꯗꯤ ꯑꯩ ꯇꯧꯔꯣꯏ꯫ ꯃꯤꯅ ꯏꯆꯥꯕꯨ ꯇꯔꯥꯛ ꯇꯧꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯊꯨꯕꯗ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯒꯅꯤ, ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯒꯨꯝ ꯂꯩꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯂꯩꯅꯥ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯆꯥꯎꯅ ꯑꯍꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯇꯧꯔꯛꯂꯦ꯫ ꯃꯕꯨꯡ ꯉꯥꯟꯕꯗꯤ ꯃꯆꯜꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯂꯩꯃꯤꯟꯅꯕ, ꯂꯨꯅ ꯇꯧꯖꯕ, ꯃꯥꯅ ꯒꯥꯔꯤ ꯄꯨꯔꯨꯕꯗꯨꯗꯒꯤ ꯃꯆꯜ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯖꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯃꯆꯜꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯋꯥꯕ ꯑꯣꯏꯖꯩ꯫ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, "ꯀꯔꯤ ꯌꯨꯝꯂꯩ ꯀꯩꯔꯩꯅꯣ ꯑꯁꯤꯕꯣ? ꯐꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯍꯦꯟꯃꯜꯂꯦ ꯃꯣꯏꯒꯤꯁꯤꯗꯤ, ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯂꯩꯅꯥ ꯀꯩꯅꯥ ꯑꯃꯒꯤ ꯂꯩꯇꯦꯡꯂꯨꯕ ꯁꯦꯠꯂꯨꯕ ꯄꯣꯠꯂꯣꯏ ꯍꯣꯡꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯗ ꯃꯕꯨꯡ ꯉꯥꯟꯕ ꯑꯃꯗꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥ ꯂꯩꯅꯥꯒꯤꯅ ꯃꯕꯨꯡ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯉꯥꯟꯕꯅ "ꯑꯩꯒꯤ ꯏꯆꯜꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯠꯁꯦ." ꯃꯈꯨꯔꯥꯒꯤ ꯃꯆꯥ ꯑꯗꯨꯅꯁꯨ "ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯎꯠꯂꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯒ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯜꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯟꯕꯅ "ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯣꯏꯒꯤꯁꯦ, ꯂꯥꯛꯑꯣ ꯆꯠꯁꯦ, ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯔꯝꯅ ꯅꯨꯃꯤꯠ 2-3 ꯋꯥꯔꯤ ꯂꯦꯞꯆꯔꯨꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫